Ngasiju COVID-19 positive Oiba Meeoi ani Leikhidre Rims ki casualty thingkre anabasing hongdokre ngarang Rims Hospital da COVID-19 positive Oiba Meeoi ama Leikhidrebagi matungda ngasiju makatana COVID-19 positive Oiba Meeoi ani Leikhidre Rims da oirakliba phibam asida ngasidagi Rims casualty thingkre casualty da leiramba anabasing mafam hongdokre press na fangba pawgi matung ina ngasi ayuk nongalamdai pung ani makhairom taba duaida Rims da hogji COVID-19 ga mari leidana hangduna leiriba isolation ward ta Meeoi ama Leikhidabani Leikhidaba Meeoi asi leima khongdagi ni mahak chawrakna chahi nifugani panlom sure hairi Leikhidaba Meeoi adu chronic kidney disease lungs infection amade aruba laina kaya nabadagi Rims Hospital ge nephrology department da June nipan dagi admit tawduna leirakibani Rims Hospital ge staff amade attendant khara khanghodana positive oirakpadagi hospital asida leiba ka hena phibam lusilaba anabasing COVID-19 test tawbada Leikhidreba Meeoi asisu tha sigi kunga tarukta positive result lakibani maha khudakta isolation ward ta thamduna layeng bagi thabak chathaduna lakibani amaromda Rims Hospital ge casualty da pukhalakpa anaba ama laikanaba ngamdana Leikhidabadagi chingnaduna khudakta rapid antigen test tawba matamda COVID-19 positive oiramle Leikhidreba Meeoi adu Imphal West district ke Langol dagini chawrakna chahi nifuga tare lom sure press na fangba pawda siza hospital da dialysis tawraba matung Rims Hospital da ngarang numidang refer tawrakibani adubu hospital gi maikei dagi COVID-19 test tawrabra hangbada tawramdabadagi test adu tawraga laklagi haina chatkibani ngasi ayupung mapan khara helakpa duaida Meeoi asi sor honba nungairaktabadagi Rims Hospital da pukhalaktuna laikan naringai cheirakta ayuki pung tara mathoirom tabada Leikhidabani hairi mahaki anaba du chingnabadagi khudakta test tawba matamda positive oiramkhibani nakal amaromda haukiba pung kunmari asigi manungda Manipur da Meeoi chamaga nifu mathoi COVID-19 positive oiduna apunba masing lising aniga chamre yangkhai nipan yaukre hairiba Meeoi sing adudi BRDL Rims taraga nithoi Jenims ta humudraga nipan district hospital Thobal taret Churachandpur mapan Tamenglong mari Babina diagnostic center ani has MR ahum amasung Imphal West kunga tarukni adubu laichet asidagi Meeoi lising amaga chatruk yangkhai humdoi gi phibam phagalaktuna discharge tawkhre laichet asidagi phagalakpagi chang asi chada humpu taret 10 ani mari oire PLA gi ambusta North East dagi AR personnel ahum sire manga sokle People's Liberation Army PLA ni haina chingnaba underground group amana Assam Rifles ta ambusta thabada North East dagi AR personnel ahum sire press na phangba pawgi matung ina thogdok asi ngarang numidang pung taruk makhairom taba duaida Chandel district ke Chakpi Karong police station gi manung chanba Khongthal village da thokibani mari suba Assam Rifles ki kangbu amana Indo Myanmar border ga nakna leiba Khongthal village ta ROP chatlurga halakba matamda PLA ni chingnaba singna attack adu chatharkhibani Assam Rifles personnel singna lakba lambi aduda IED bomb sing mathang pokhain baga loinana lethot cell amade nongmaina chingba kapsilaktuna ambush adu chathagibani hairi nakal animakta ngaya khut thoknaraba matungda lalhobani chingnaba sing adu mafam adu thadokuna thuna yang chakhi haire thokiba thogdok aduda AR personnel maitai macha ama Nagaland macha ama amade Assam macha ama su Leikhide atopa personnel mangana sokpadagi leimakhongda leiba military hospital la laikanakhi thogdok asida Leikhidreba AR personnel ahum adude Kaksing makha lekai dage Ratan Salam chahi kuntraga humdoi apokpa ibomcha sing Assam ge Barabeta district ke Garbar khuldage Prane Kalita chahi kuntraga mari apokpa Hari Prasad Kalita amade Nagaland Mon district ke Toktok Singunyu dage Methana Konyak chahi kuntraga humdoi apokpa Yangam Konyak kawe makhoi gi haksang sing Jenims ki hospital da morgue postmortem ki damak thorang tawkhre thogdok tu soktuna laimakhongge army hospital da laikan nakhiba sing adu mari suba AR ge habildar Nitut Sharma chahi kuntraga mapan rifleman Sandeep Kumar chahi kuntraga manga rifleman Anish Kumar Singh chahi kunganipan Mulkhobil Haukip chahi yangkhai mari amade tarahumdoi suba droga regiment ge Naik Sikandar Singhani